Hello, nungsiba maruk loising. Good morning. Asi se sukimatik phajai tara yukse. Hujik se mid autumn ne Australia da. Andu ngasi se ngo asigi dalia angang baje phajatra. Khupha ne ai imanabina magi garden dagi pirak pane mai dalias. Mai pura dalia garden ne ai sunong magi garden da satlaga video namge khallingai da lotion gibna dum han gare. Ngasi se ising han ge dumaina naina pan sing do kibudo dumaina ngasi se ise khang mayam sing do eba da mayam do lauge sing do ingis da ina ngasi su video manam za hobane ando khang sing se aina toina sinaba su yawe do yam toina sinada ba su yawe do ta ando ahama da ko sigi still gi khang se horsi ko skin pan khang ne ando ga sigi mokhum si do mokhum si su khupha khulum amni khupha zu phazai ko si ja design jam phazabani andagi quality zu khupha amni si maning se khulum amni ando ai toina sinabra hai ta di toina sinaba khang na te kai no da ai family gi oina di khara chaw ba du thamda ba di yada ba sigi size se kai gumba mi lak pa khot pa ma da kai kai thoning ba khowing ba ngongning ba dagi fried rice am tawning ba adugumba matam da di si se yam nuai hai tare is size is always nutigi sinari oinadi andubu kaigumba hawai sok toba mama thongba khotpai diam nuai hai tare sigi kaino se khang se aduga phazu phaye moi skin pan gi kaino sing se quality khupha andagi sisna khoi gi traditional khang do khoi manipur da yam sinaba khang du ne nuga ina khwai gi pamba khang june skematic nungai hai tare sta ngauba thongba andagi phutpa loi yare si khang je si pangtan da sanaba khang ni dagi mathak ta ka sairan ni na ko na ai ti ka sairan gi khang sing se yam pa me hai tare thongba thak da suma hau lai tra ne sta thongba thak pa se kangau bu ngauro andagi sok bu tawro andagi amama nga bu thongo loi yai si khang si mu kana ba ni su de hai ni ando si khang se ai khara wa na phang ni si sta si ai na si Australia yum dai porok na te ba si Australia dai lei bani the made in India ne ando si khang sing nungai ba ni su de hai ni si ma khoya da manipur da dam sinaba khang du ne ba si se and bora hore yare kangong ngore yare ngore tha ngaubasu tawbasu thongbasu loi yaba khang ni nungai ba khang ni hai tare ko si ja and ga si moigi si da walk guard si da walk ring yak pa do khoi gi stop si da si ga sai ba si ja hap pa da and sana da walk ring da sana da si ya ko khoi gi stop si da sukibitik si nei hai tare si khang je ina kangong ba bora ho ba loi yai si ya da bam ta lai te hai tare andagi sisna aina khoi kaino da yam sinaba nga thongba dagi nga tawba khotpa da yam sinaba step ki kaino gi step company gi khang ni sise sigi khang je pitak lang tak ga yam rasi leibane no khoi ohum gi di sise sare hai tare da na ina nga thongma matam da yama matam da si khang da thongi se duna ne khoi mungi di chap sai sise thongba da adagi stay da do sigi khang se sisna la crochet ki khang ne sisu apawba ka brand ne si la crochet ki sigi sisu akhoi mani aina huje akhoi manipuri akhoi traditional khang mut khibdo adugi khang du sigi hairap manai and sisu aduga purpose sab manai sinabam aduga sina khara chaw hai tare ko sisu aina mi pom lakpa dagi injang khara yam thoning ba matam da sinana ba ni hai tare ko khununga dagi sigi glass lid aso wam si yawe masagi sem nungai sinaba andagi sigi khang si aina toina sinada ba khang sigi si lemna leiba khang hai tare ko ai yumda kana ba imungda di si jam toina sinaba ai ju pame ba sinaba di ando kaigino hai ta sinna panga sinna de kaigino hai ta de ai stop to yori ba walk ring se sis ga sana de ba makhong je fere hai na ko pai thoke ta ba de na ai sinna de du ne to si je ma kai ta ri lei se screen panga sinna da ba gi ne ba si se andubu aigi camping stop am lei ko adi tu sinna ta di yai aduga aigi kitchen gi kaino se walk ring se sis ga sana de si da mukta di khara sawi hai tare diduna husipogi di sinna dri ai walk ring masa khara pikthawa am lei ta di ai sinna ba yai ko
ꯑꯗꯣ ꯁꯤ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯌꯥꯝ ꯁꯤꯖꯤꯟꯅꯕꯅꯦ ꯁꯤꯒꯨꯝꯕ ꯈꯥꯡꯁꯤꯁꯨ ꯑꯗꯣ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯂꯩꯕꯗ ꯈꯜꯂꯒ ꯂꯩꯌꯣ ꯍꯥꯏꯁꯦ ꯁꯤꯒꯤꯁꯦ ꯑꯩꯅ ꯈꯜꯂꯒ ꯂꯩꯍꯧꯗꯕꯒꯤꯅꯦꯕ ꯁꯤꯒꯤ ꯃꯈꯣꯡꯁꯦ ꯆꯥꯟꯅꯔꯝꯗ꯭ꯔꯤꯁꯦ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯇꯝ ꯌꯥꯎꯔꯛꯄꯁꯨ ꯌꯥꯎꯋꯦꯕ ꯁꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯒꯤ ꯀꯩꯅꯣꯁꯤꯒ ꯆꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯒ꯭ꯌꯥꯁ ꯔꯤꯡꯁꯤꯒ ꯆꯥꯟꯅꯗꯕ ꯑꯗꯒꯤ ꯁꯤꯒꯤꯁꯦ ꯑꯩꯅ ꯄꯨꯔꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯧꯕꯗ ꯁꯤꯖꯤꯟꯅꯩ ꯁꯤꯁꯨ ꯄꯥꯛꯅ ꯁꯤꯖꯤꯟꯅꯗꯕ ꯈꯥꯡꯅꯤ ꯑꯗꯨꯕꯨ ꯁꯤꯗꯤ ꯑꯩꯒꯤ ꯒ꯭ꯌꯥꯁꯁꯤꯒꯗꯤ ꯑꯗꯨꯝ ꯆꯥꯅꯩ ꯑꯗꯨꯒ ꯁꯤ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯆꯨꯁꯟ ꯈꯣꯠꯆꯟꯈ꯭ꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯈꯥꯡꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯈꯥꯡꯗ ꯑꯗꯣ ꯁꯤ ꯉꯥ ꯇꯥꯎꯕꯩꯗꯤ ꯅꯨꯡꯉꯥꯏꯕꯅꯦ ꯁꯤꯁꯤꯁꯨ ꯑꯗꯒꯤ ꯁꯤꯒꯤ ꯋꯣꯛꯁꯦ ꯁꯤꯁꯤ ꯌꯥꯝ ꯀꯨꯏꯔꯕ ꯋꯣꯛꯅꯦ ꯁꯤꯁꯦ ꯈꯨꯀꯨꯏ ꯑꯃ ꯇꯧꯔꯦ ꯁꯤꯁꯦ ꯏꯁꯄꯤꯁꯦꯜꯂꯤ ꯑꯩ ꯃꯣꯏ ꯆꯥꯏꯅꯤꯁꯀꯤ ꯐ꯭ꯔꯥꯏꯠ ꯔꯥꯏꯁ ꯁ꯭ꯇꯤꯔ ꯐ꯭ꯔꯥꯏ ꯀꯩꯀꯩ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯋꯣꯛꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯒꯤꯁꯦ ꯍꯤꯠ ꯀꯩꯅꯣꯁꯦ ꯃꯩꯁꯦ ꯁꯤꯁꯤ ꯌꯥꯝ ꯊꯨꯅ ꯁꯥꯒꯟꯕ ꯀꯩꯅꯣꯅꯦꯕ ꯀꯥꯔꯕꯣꯟ ꯁ꯭ꯇꯤꯜꯒꯤ ꯋꯣꯛꯅꯦ ꯑꯗꯨꯏꯗꯨꯅ ꯃꯣꯏꯒꯤ ꯆꯥꯏꯅꯤꯁꯀꯤ ꯄꯣꯠ ꯆꯩ ꯆꯧꯃꯤꯟ ꯍꯧꯒꯦꯔꯥ ꯑꯗꯒꯤ ꯁ꯭ꯇꯤꯔ ꯐ꯭ꯔꯥꯏ ꯆꯥꯏꯅꯤꯁꯀꯤ ꯑꯃ ꯍꯦꯛꯇ ꯚꯦꯖꯤꯇꯦꯕꯜ ꯁ꯭ꯇꯤꯔ ꯐ꯭ꯔꯥꯏ ꯇꯧꯒꯦꯔꯥ ꯃꯤꯠ ꯁ꯭ꯇꯤꯔ ꯐ꯭ꯔꯥꯏ ꯇꯧꯒꯦꯔꯥ ꯑꯃ ꯍꯦꯛꯇꯗ ꯁꯤꯁꯦ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯇꯣꯁ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯦꯕ ꯈꯥꯡꯅꯦꯕ ꯁꯤꯁꯦ ꯑꯗꯨꯕꯨ ꯑꯩ ꯌꯨꯝꯗ ꯂꯩꯕ ꯀꯩꯅꯣ ꯈꯥꯡꯁꯤꯡ ꯁꯤꯖꯤꯟꯅꯕꯗ ꯑꯌꯥꯝꯕꯅ ꯌꯦꯡꯉꯒ ꯁꯤꯖꯤꯟꯅꯩꯀꯣ ꯀꯃꯔꯁꯤꯌꯦꯜ ꯀꯤꯠꯆꯟꯗ ꯁꯤꯖꯤꯟꯅꯕꯒꯤꯅ ꯃꯑꯣꯡ ꯑꯃꯅꯤ ꯌꯨꯝꯗ ꯁꯤꯖꯤꯟꯅꯕꯅ ꯃꯑꯣꯡ ꯑꯃꯅꯤ ꯑꯩꯅ ꯀꯃꯔꯁꯤꯌꯦꯜ ꯀꯤꯠꯆꯟꯗ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡꯗꯨꯗ ꯌꯨꯝꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯆꯩ ꯈꯥꯡꯁꯤꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯄꯣꯟꯇꯦ ꯀꯩꯅꯣ ꯀꯣꯜ ꯂꯤꯛ ꯂꯣꯏꯅꯃꯛ ꯂꯣꯏꯒꯗꯕ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏ ꯑꯥꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯃꯔꯁꯤꯌꯦꯜ ꯀꯤꯠꯆꯟꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯗꯨꯃꯥꯏꯅ ꯁꯤꯗ ꯁꯤꯖꯤꯟꯅ ꯇꯥꯔꯗꯤ ꯑꯗꯨꯕꯨ ꯁꯤꯁꯤꯃꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯈꯥꯡꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯗꯣ ꯑꯇꯩ ꯂꯩꯔꯤꯕ ꯈꯥꯡꯁꯤꯡꯁꯤꯗꯤ ꯌꯦꯡꯉꯒ ꯀꯔꯝꯕ ꯈꯥꯕꯩ ꯁꯤꯖꯤꯟꯅꯅꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯅꯤꯅ ꯈꯜꯂꯒ ꯃꯥꯡ ꯇꯥꯛꯇꯅꯕ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯩꯀꯣ ꯁꯤꯃꯗꯤ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯄꯪꯁꯤꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯗꯤ ꯑꯗꯒꯤ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯑꯩꯅ ꯅꯍꯥꯟ ꯑꯩꯒꯤ ꯐ꯭ꯔꯥꯏꯡ ꯄꯦꯟ ꯃꯌꯥꯝ ꯎꯠꯄꯗꯣ ꯑꯗꯨꯗ ꯌꯥꯎꯍꯧꯗꯕ ꯄꯦꯟꯁꯤꯡꯅꯦ ꯑꯗꯨ ꯁꯤꯁꯦ ꯑꯍꯥꯟꯕꯗꯨ ꯁꯤꯁꯦ ꯀ꯭ꯔꯤꯞ ꯄꯦꯟꯅꯦ ꯑꯗꯣ ꯀ꯭ꯔꯤꯞ ꯄꯦꯟꯗ ꯁꯥꯁꯨꯒꯤ ꯄꯦꯟꯅꯦ ꯁꯤꯁꯦ ꯑꯗꯣ ꯃꯣꯏ ꯁꯤꯒꯤꯁꯦ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯑꯥꯗ ꯇꯋꯥꯅ ꯑꯃ ꯊꯣꯛꯄꯗꯣ ꯑꯗꯨꯒ ꯁꯤꯁꯨ ꯑꯗꯨꯝ ꯃꯥꯟꯅꯩꯌꯦꯕ ꯑꯗꯨꯗ ꯁꯤꯁꯤꯅ ꯃꯄꯥꯟꯁꯦ ꯈꯔ ꯅꯦꯝꯃꯦ ꯑꯗꯨꯏꯗꯨꯒ ꯍꯣꯔꯦꯟ ꯀ꯭ꯔꯤꯞ ꯁꯦꯝꯕꯗ ꯖꯔ ꯂꯥꯎ ꯁꯟꯗꯣꯛꯄꯗ ꯅꯨꯡꯉꯥꯏꯅꯕꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯤꯁꯨ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯄꯦꯟ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯩꯇꯕꯗꯤ ꯌꯥꯗꯕ ꯁ꯭ꯋꯥꯏꯗ ꯐꯦꯃꯤꯂꯤꯒꯤ ꯂꯩꯇꯕ ꯌꯥꯗꯕ ꯄꯦꯟꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤꯁꯤꯁꯨ ꯀ꯭ꯔꯦꯞ ꯄꯦꯟꯅꯦ ꯑꯗꯣ ꯀ꯭ꯔꯦꯞ ꯄꯦꯟꯁꯤꯗ ꯁꯤꯁꯤꯅ ꯂꯣꯖꯤꯛꯀꯤ ꯄꯦꯟꯅꯦ ꯑꯗꯣ ꯁꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯤꯖꯤꯟꯅꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯟ ꯍꯧꯔꯁꯨ ꯁꯤꯖꯤꯟꯅꯩ ꯑꯗꯒꯤ ꯀꯕꯥꯕ ꯍꯧꯔꯁꯨ ꯁꯤꯖꯤꯟꯅꯩ ꯑꯗꯒꯤ ꯄꯔꯥꯊꯥ ꯍꯧꯔꯁꯨ ꯁꯤꯖꯤꯟꯅꯩ ꯑꯗꯒꯤ ꯁꯦꯟꯋꯤꯆ ꯍꯧꯔꯁꯨ ꯁꯤꯖꯤꯟꯅꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯤꯖꯤꯟꯅꯩ ꯁꯤꯒꯤ ꯄꯦꯟꯁꯦ ꯀꯥꯁ ꯑꯥꯏꯔꯟꯅꯦ ꯁꯤꯁꯨ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣꯅꯦ ꯑꯍꯩꯕ ꯑꯩꯈꯣꯏꯒꯤ ꯇꯋꯥꯅꯦꯕ ꯑꯗꯣ ꯁꯤ ꯄꯔꯥꯊꯥ ꯑꯆꯧꯕ ꯍꯧꯅꯤꯡꯕ ꯂꯩꯗꯥꯏꯅꯦ ꯃꯃꯥꯏ ꯄꯥꯛꯄ ꯁꯟꯗꯣꯛꯄ ꯄꯔꯥꯊꯥ ꯍꯧꯅꯤꯡ ꯇꯥꯔꯗꯤ ꯁꯤꯁꯤꯗ ꯍꯧꯕ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯥꯀꯤꯁꯇꯥꯅꯤ ꯄꯔꯥꯊꯥ ꯍꯧꯒꯦꯔꯥ ꯑꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯄꯥꯛꯄ ꯄꯔꯥꯊꯥꯗꯣ ꯍꯧꯒꯦꯔꯥ ꯁꯤꯁꯦ ꯆꯞ ꯆꯥꯏ ꯑꯗꯩ ꯀꯕꯥꯕ ꯍꯧꯔꯁꯨ ꯌꯥꯏ ꯁꯤꯁꯦ ꯃꯌꯥꯏꯗ ꯈꯔ ꯀꯨꯊꯩꯌꯦꯕ ꯑꯗꯨꯏꯗꯨꯅ ꯀꯩꯒꯨꯝꯕ ꯀꯕꯥꯕꯀꯨꯝꯕ ꯍꯧꯕꯗ ꯊꯥꯎ ꯈꯤꯇꯪ ꯁꯤꯗꯩꯗ ꯇꯨꯡꯉ ꯂꯩꯍꯟꯅꯤꯡ ꯇꯥꯔꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯇꯋꯥꯁꯦ ꯁꯤꯖꯤꯟꯅꯕ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯗꯣ ꯏꯟꯗꯤꯌꯥꯗꯁꯨ ꯑꯩꯈꯣꯏ ꯑꯥꯏꯔꯟꯒꯤ ꯀꯥꯁ ꯑꯥꯏꯔꯟꯒꯤ ꯇꯋꯥ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯊꯣꯛꯏꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯄꯥꯛꯄꯁꯤꯅ ꯈꯔ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯁꯥꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯑꯣꯏꯅ ꯑꯗꯨ ꯃꯤꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅꯤ ꯑꯩ ꯉꯁꯤ ꯈꯥꯡ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯦ ꯑꯩ ꯅꯍꯥꯟ ꯈꯥꯡ ꯑꯇꯣꯞꯄ ꯑꯩꯒꯤ ꯐ꯭ꯔꯥꯏꯡ ꯄꯦꯟ ꯀꯩꯀꯩ ꯀꯩꯅꯣ ꯇꯧꯕꯗꯣ ꯁꯦꯡꯗꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯉꯁꯤꯒꯤ ꯈꯥꯡ ꯃꯌꯥꯝꯁꯤꯁꯨ ꯁꯦꯡꯗꯣꯛꯏꯅꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯪꯉꯛꯄꯅꯦ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦꯅ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗꯨꯁꯨ ꯑꯩ ꯎꯠꯂꯛꯀꯦ ꯃꯊꯪ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯀꯩꯀꯩ ꯁꯦꯡꯗꯣꯛꯄ ꯅꯨꯃꯤꯠ ꯄꯣꯠꯀꯤ ꯁꯦꯛꯁꯟꯗ ꯑꯩꯒꯤ ꯄꯣꯠ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯡ ꯄꯣꯠ ꯑꯗꯒꯤ ꯗꯆ ꯑꯣꯚꯟ ꯀꯩꯀꯩ ꯃꯌꯥꯝ ꯁꯦꯡꯗꯣꯛꯄ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯏ ꯅꯨꯃꯤꯠꯇ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯃꯈꯜ ꯃꯈꯜ ꯑꯔꯦꯟꯖ ꯇꯧꯕ ꯅꯨꯃꯤꯠꯇ ꯑꯃꯨꯛꯀꯁꯨ ꯎꯠꯂꯛꯀꯦ ꯍꯥꯏꯇꯥꯔꯦ ꯃꯇꯥꯡꯁꯤꯗ ꯑꯩ ꯉꯁꯤꯒꯤ ꯈꯥꯡ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯃꯐꯝꯗ ꯑꯃꯨꯛ ꯊꯝꯈ꯭ꯔꯅꯤ ꯃꯌꯥꯝꯁꯦ
ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯅꯥꯅꯣꯃ ꯑꯃ ꯀꯟꯅ ꯇꯨꯝꯃꯤ ꯀꯩꯅꯣꯗ ꯃꯥꯏ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥ ꯄꯥꯝꯃꯦ ꯀꯩꯅꯣꯗ ꯃꯥ ꯀꯥꯕ ꯌꯥꯗꯕ ꯃꯐꯝꯅꯦꯕ ꯃꯄꯥ ꯂꯩꯔꯗꯤ ꯃꯥ ꯑꯁꯤꯗ ꯀꯥꯈꯠꯄꯁꯦ ꯃꯥ ꯍꯦꯛꯇ ꯊꯥꯡꯊꯅꯦꯕ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯑꯗꯨ ꯌꯥꯗꯕ ꯃꯐꯝꯁꯤꯗꯅꯦ ꯃꯥ ꯌꯥꯝ ꯂꯩꯅꯤꯡꯉꯤꯁꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯩꯅ ꯋꯥꯛꯀꯤꯡ ꯆꯠꯄ ꯏꯊꯟꯇ ꯑꯗꯨꯗ ꯅꯝꯃꯛꯄ ꯚꯤꯗꯤꯑꯣꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯁꯤꯡꯅꯦ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯑꯣꯇꯝꯅꯦꯀꯣ ꯑꯣꯇꯝꯁꯤꯒꯤ ꯀꯩꯅꯣ ꯃꯆꯨꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯑꯩꯅꯁꯨ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯗꯣ ꯁꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯑꯣꯇꯝ ꯃꯇꯝꯅꯦꯅ ꯑꯩꯈꯣꯏ ꯑꯁꯣꯝ ꯅꯥꯀꯟꯒ ꯄꯨꯔꯥ ꯑꯣꯄꯣꯖꯤꯠꯇ ꯑꯗꯨ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯌꯦꯡꯉꯣ ꯁꯤꯒꯤ ꯎꯅꯥ ꯋꯥꯅꯥ ꯑꯗꯒꯤ ꯃꯌꯥꯝꯁꯦ ꯃꯆꯨꯁꯤꯡꯁꯦ ꯌꯦꯡꯉꯣ ꯁꯪꯉꯝꯕꯗꯒꯤ ꯁꯨꯃꯥꯏꯅ ꯃꯆꯨꯁꯦ ꯑꯣꯜꯂꯛꯄ ꯃꯇꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁ꯭ꯄ꯭ꯔꯤꯡꯒ ꯑꯣꯇꯝꯒ ꯀꯅꯥꯅ ꯍꯦꯜꯂꯤ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ ꯑꯗꯨ ꯇꯥꯔꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯕꯗꯤ ꯑꯣꯇꯝꯁꯤꯗꯁꯨ ꯁꯥꯠꯄ ꯂꯩ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯃꯝꯁꯀꯨꯝꯕ ꯐꯖꯕ ꯃꯌꯥꯝ ꯂꯩ ꯑꯗꯒꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯂꯝꯕꯦꯟꯗꯒ ꯁꯨꯃꯥꯏꯅ ꯎꯅꯥ ꯋꯥꯅꯥ ꯀꯪꯉꯒ ꯁꯨꯃꯥꯏꯅ ꯃꯆꯨ ꯁꯨꯃꯥꯏꯅ ꯇꯥꯔꯛꯄ ꯈꯣꯠꯂꯛꯄꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯗꯣ ꯑꯩꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯁꯤꯖꯟ ꯑꯅꯤ ꯍꯥꯏꯌꯣ ꯍꯥꯏ ꯇꯥꯔꯗꯤ ꯑꯣꯇꯝꯒ ꯁ꯭ꯄ꯭ꯔꯤꯡꯒꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯗꯤ ꯑꯗꯣ ꯌꯦꯡꯕꯗꯁꯨꯅꯦꯀꯣ ꯁꯤꯒꯤ ꯃꯦꯡ ꯃꯦꯡ ꯂꯥꯎꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯀꯩꯅꯣꯒꯁꯦ ꯅꯨꯃꯤꯠꯀꯤ ꯁꯨꯃꯥꯏꯅꯒ ꯂꯩꯊꯔꯛꯄꯒꯤ ꯃꯆꯨꯒꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯗꯀꯣ ꯌꯥꯝ ꯐꯖꯕꯁꯤꯗ ꯑꯩꯁꯦ ꯏꯊꯟꯗ ꯑꯩꯁꯦ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯒꯥꯔꯗꯦꯟ ꯌꯦꯡꯉꯝꯕꯗꯒꯤꯅꯦꯀꯣ ꯐꯖꯃꯟꯗ ꯑꯩ ꯁꯨꯝ ꯊꯣꯛꯂꯛꯏꯅꯦ ꯑꯩꯁꯦ ꯁꯤꯒꯤ ꯃꯇꯝꯁꯦ ꯁꯤꯒꯤ ꯁꯤꯖꯟꯁꯤꯗꯅꯦꯀꯣ ꯐꯖꯕ ꯁ꯭ꯇ꯭ꯔꯤꯠ ꯀꯩꯅꯣ ꯑꯐꯥꯎꯕ ꯁ꯭ꯇ꯭ꯔꯤꯠ ꯂꯩꯌꯦꯕ ꯀꯦꯟꯕꯦꯔꯥꯗ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯄ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯁꯦ ꯁꯪꯗꯕꯅꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯑꯩꯈꯣꯏꯒꯤ ꯎꯅꯥ ꯋꯥꯅꯥ ꯃꯆꯨ ꯆꯦꯟꯖ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯁꯤꯁꯦ ꯁꯨꯝ ꯌꯦꯡꯍꯟꯖꯕꯅꯤ ꯑꯗꯣ ꯀꯦꯟꯕꯦꯔꯥꯒꯤ ꯑꯣꯇꯝꯁꯦ ꯌꯥꯝ ꯐꯖꯕ ꯑꯣꯇꯝꯗ ꯌꯥꯝ ꯐꯖꯕ ꯁꯤꯅꯔꯤ ꯑꯩꯈꯣꯏ ꯄꯥꯔꯂꯤꯌꯥꯃꯦꯟ ꯍꯥꯎꯁ ꯃꯅꯥꯛꯇꯒ ꯐꯖꯕ ꯁ꯭ꯇ꯭ꯔꯤꯠ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩ ꯁꯪꯗꯗꯅ ꯆꯠꯄ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠꯁꯦ ꯌꯦꯡꯍꯟꯅꯤꯡꯗꯅ ꯁꯨꯝ ꯅꯝꯃꯛꯄꯅꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯅ ꯀꯦꯔꯠ ꯀꯦꯛꯅ ꯁꯦꯝꯕꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯤꯁꯦ ꯑꯩ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯑꯩ ꯐꯨꯜ ꯔꯦꯁꯤꯄꯤꯗꯤ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯐꯨꯜ ꯔꯦꯁꯤꯄꯤꯗꯣ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩꯒꯤ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯕ꯭ꯂꯨꯕꯦꯜ ꯔꯦꯁꯤꯄꯤꯗꯣ ꯑꯗꯨꯗ ꯌꯦꯡꯕꯤꯌꯣ ꯑꯗꯨꯗ ꯑꯩ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯗꯨꯗ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯕꯅꯦ ꯉꯔꯥꯡꯂꯣ ꯑꯩ ꯀꯥꯎꯔꯦ ꯑꯗꯨꯒ ꯍꯥꯞꯈ꯭ꯔꯦ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯕꯅꯦ ꯁꯤꯒꯨꯝꯕ ꯀꯦꯛ ꯁꯦꯝꯕꯁꯦꯀꯣ ꯑꯗꯨꯒ ꯍꯥꯎꯁꯨ ꯍꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯇ ꯌꯣꯟꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯝꯃꯣ ꯀꯩꯌꯣ ꯃꯌꯥम ꯍꯥꯞꯆꯤꯜꯂꯒ ꯌꯣꯟꯕꯗꯣ ꯑꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯑꯗꯒꯤ ꯌꯨꯝꯗ ꯏꯁꯥꯅ ꯇꯤ ꯇꯥꯏꯝꯗ ꯁꯨꯃꯥꯏꯅ ꯁꯦꯝꯖꯔꯒ ꯆꯥꯕꯁꯤꯒꯤ ꯃꯍꯥꯎꯁꯤꯅ ꯑꯃꯅꯤ ꯑꯗ yumda ꯁꯦꯝ ꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯆꯤꯅꯤ ꯀꯌꯥꯝ ꯍꯥꯞꯅꯤ ꯑꯗꯒꯤ ꯀꯌꯥꯝ ꯍꯥꯞꯄꯣꯏ ꯍꯥꯏꯕꯗꯣ ꯏꯁꯥꯅ ꯂꯣꯏ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯏꯗꯅꯀꯣ ꯌꯥꯝ ꯈꯨꯠꯂꯥꯏ ꯑꯃꯁꯨ ꯇꯧꯕꯅꯦ ꯁꯤꯁꯦ ꯑꯗꯣ ꯍꯥꯎꯁꯨ ꯈꯨꯍꯥꯎ ꯑꯃꯅꯤ ꯁꯤꯒꯤ ꯀꯦꯛꯁꯦ ꯑꯗꯣ ꯁꯤꯒꯤ ꯑꯣꯇꯝ ꯃꯇꯝꯁꯦ ꯁꯤ ꯃꯇꯝꯁꯤꯗ ꯑꯩ ꯁꯤ ꯀꯦꯔꯠ ꯀꯦꯛꯁꯦ ꯌꯥꯝ ꯁꯦꯝꯒꯜꯂꯦ ꯑꯗꯒꯤ ꯔꯦꯂꯤꯗꯣ ꯁꯤꯗ ꯂꯩꯔꯦ ꯃꯥꯅ ꯇꯧꯏꯁꯦꯉꯣ ꯑꯗꯒꯤ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯔꯥꯂꯤꯁꯦ ꯁ꯭ꯄꯦꯌꯤꯡ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯣꯏ ꯔꯥꯂꯤꯁꯦ ꯁ꯭ꯄꯦꯌꯤꯡ ꯇꯧꯋꯦ ꯃꯥꯁꯤ ꯌꯥꯝ ꯉꯟꯅ ꯇꯧꯔꯛꯑꯦ ꯀꯩꯅꯣꯗ ꯃꯥꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯇꯧꯔꯕꯅꯦ ꯋꯤꯛ 5-6 ꯐꯥꯕꯒꯤ ꯑꯗꯨꯋꯥꯏꯗ ꯇꯧꯔꯕꯅꯦ ꯃꯥꯁꯦ ꯋꯤꯛ 9 ꯋꯤꯛ ꯁꯨꯕꯗꯨꯗꯅꯦꯕ ꯃꯥꯁꯦ ꯑꯩꯅ ꯂꯧꯕ ꯆꯠꯄꯁꯦꯀꯣ ꯑꯦꯅꯤꯃꯦꯜ ꯔꯦꯁꯀ꯭ꯌꯨ ꯁꯦꯟꯇꯔꯗ ꯑꯗꯣ ꯍꯥꯟꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯁꯦ ꯀꯦꯠ ꯀꯟꯇꯦꯟꯃꯦꯟꯠ ꯑꯦꯔꯤꯌꯥꯅꯦꯅ ꯑꯗꯣ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯍꯧꯗꯣꯡ ꯀꯩꯀꯩ ꯊꯥꯗꯣꯛꯄ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯏꯟ ꯇꯥꯏ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯔꯨꯜꯅꯦ ꯁ꯭ꯋꯥꯏꯗ ꯁꯦꯝꯕ ꯀꯦꯟꯕꯦꯔꯥꯒꯤ ꯁꯕꯕ ꯈꯔꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯐꯝ ꯈꯔꯗꯗꯤ ꯃꯣꯏꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯨꯝꯗ ꯂꯩꯕꯅꯦ ꯑꯗꯨꯒ ꯃꯥ ꯁ꯭ꯄꯦꯌꯤꯡ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯕ ꯍꯧꯗꯣꯡꯅꯦ ꯍꯥꯏꯇꯥꯔꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯂꯩꯕ ꯄꯦꯠꯅꯦ ꯔꯥꯏꯂꯤꯁꯦ ꯑꯗꯨꯒ ꯁ꯭ꯄꯦꯌꯤꯡ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯀꯣ ꯃꯁꯥ ꯃꯎꯁꯨ ꯐꯩ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯌꯥꯝꯅ ꯃꯣꯡ ꯍꯥꯗꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯠꯀꯤ ꯀꯩꯅꯣꯁꯦ
ꯍꯧꯗꯣꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯏꯪ ꯇꯞꯄꯦ ꯃꯁꯥ ꯇꯞꯍꯜꯂꯤ ꯑꯗꯨꯒ ꯃꯁꯥꯁꯨ ꯐꯅ ꯂꯩꯍꯜꯂꯤ ꯂꯩꯅꯥ ꯇꯤꯟꯅꯥꯗꯩ ꯉꯥꯛꯊꯣꯛꯏꯀꯣ ꯉꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯚꯤꯗꯤꯑꯣꯅꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯁꯝꯖꯟꯅꯔꯒ ꯁꯦꯝꯃꯛꯄ ꯚꯤꯗꯤꯑꯣꯅꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯌꯨꯛꯀꯤ ꯚꯤꯗꯤꯑꯣꯅꯦ ꯁꯤꯁꯦ ꯑꯌꯨꯛ ꯑꯃꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯗꯣ ꯒꯥꯔꯗꯦꯟꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯁꯦ ꯁꯤꯒꯤ ꯔꯣꯁꯀꯁꯦꯀꯣ ꯄꯥꯝꯕꯤ ꯑꯃꯗ ꯍꯦꯛꯇ ꯆꯥꯝꯃꯃꯨꯛꯀꯤ ꯃꯌꯥꯗ ꯁꯥꯠꯄ ꯔꯣꯁꯅꯦꯕ ꯁꯤꯁꯦ ꯆꯣꯟꯊꯔꯒ ꯑꯗꯣ ꯌꯦꯡꯉꯨ ꯍꯧꯖꯤꯛꯁꯦ 5 6 7 9 ꯁꯨꯃꯥꯏꯅ ꯁꯥꯏꯠ ꯑꯃꯃꯝꯗ ꯈꯔ ꯌꯥꯟꯊꯔ ꯁꯥꯠꯄꯗꯒꯤ ꯍꯦꯟꯅ ꯀꯩꯁꯨ ꯌꯥꯝꯅ ꯁꯥꯠꯇ꯭ꯔꯦꯕ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯁꯝꯃꯔ ꯍꯧꯔꯛꯄꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯎꯔꯒꯗꯤ ꯈꯪꯉꯝꯒꯅꯤ ꯑꯩꯒꯤ ꯔꯣꯁꯁꯤꯡꯁꯦ ꯄꯥꯝꯕꯤ ꯑꯃꯃꯝꯗ ꯀꯌꯥꯝ ꯁꯥꯠꯀꯦꯗꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯌꯦꯡꯉꯣ ꯃꯣꯏꯁꯤꯡꯁꯦ ꯌꯦꯡꯉꯣ ꯇꯔꯛ ꯈꯔꯗꯅꯦꯕ ꯁꯥꯠꯂꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯤꯡꯁꯦ ꯌꯦꯡꯕꯗ ꯌꯦꯡꯉꯣ ꯑꯗꯣ ꯃꯅꯝꯗꯤ ꯈꯨꯅꯨꯡꯁꯦꯝꯅꯤ ꯁꯤꯒꯤ ꯃꯅꯝꯁꯦ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯃꯅꯝꯁꯦ ꯀꯟꯈꯠꯂꯛꯄꯗꯧꯅ ꯇꯧꯔꯦꯕꯀꯣ ꯌꯥꯝ ꯁꯥꯠꯇ꯭ꯔꯀꯥꯟꯁꯤꯗ ꯑꯗꯣ ꯃꯁꯛꯄꯨꯗꯤ ꯈꯔ ꯀꯝꯃꯦ ꯁꯤꯅ ꯁꯦꯕꯣꯏ ꯍꯣꯇꯦꯜꯅꯤ ꯁꯦꯕꯣꯏ ꯍꯣꯇꯦꯜꯁꯤꯁꯨ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯒꯤ ꯁꯤꯅ ꯃꯝꯁꯅꯦ ꯑꯗꯣ ꯃꯥꯗꯔꯁ ꯗꯦ ꯂꯥꯛꯑꯕꯅꯤꯅ ꯌꯦꯡꯉꯣ ꯁꯤ ꯃꯝꯁꯀꯤ ꯀꯩꯅꯣꯁꯤꯡꯁꯦ ꯁꯤꯒꯤ ꯂꯩꯁꯦ ꯁꯤꯁꯦ ꯌꯥꯝ ꯈꯨꯠꯁꯥꯠ ꯑꯃꯅꯤ ꯒꯥꯔꯗꯦꯟꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯁꯤ ꯀꯦꯟꯕꯦꯔꯥꯒꯤ ꯁ꯭ꯇ꯭ꯔꯤꯠꯁꯤꯡꯁꯦ ꯒꯥꯔꯗꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯃꯝꯁꯦ ꯂꯣꯏ ꯁꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯃꯈꯟ ꯑꯗꯒꯤ ꯒꯥꯔꯗꯦꯟ ꯁꯦꯟꯇꯔꯗ ꯆꯠꯂꯁꯨꯅꯦ ꯃꯝꯁ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯗ ꯃꯝꯁ ꯅꯨꯃꯤꯠꯁꯦ ꯃꯥꯗꯔꯁ ꯗꯦ ꯅꯨꯃꯤꯠꯁꯦ ꯁꯤꯗꯩꯗ ꯁꯤꯒꯤ ꯂꯩꯁꯤꯁꯨ ꯌꯥꯝꯅ ꯒꯤꯐ ꯄꯤꯅꯩ ꯍꯥꯏꯇꯥꯔꯦ ꯃꯆꯨꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯁꯤꯁꯦ ꯄꯤꯡ ꯃꯆꯨꯁꯨ ꯄꯨꯔꯥ ꯅꯠꯇꯦꯕ ꯁꯤꯁꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯖꯦꯟꯇꯥ ꯃꯆꯨꯁꯨ ꯅꯠꯇꯦ ꯄꯤꯡꯁꯨ ꯄꯨꯔꯥ ꯅꯠꯇꯦꯕ ꯈꯨꯐꯖꯕꯅꯦ ꯑꯗꯣ ꯌꯥꯝ ꯆꯥꯎꯕ ꯑꯊꯣꯟꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯌꯥꯝ ꯄꯤꯛꯄ ꯑꯩꯈꯣꯏꯒꯤ ꯃꯝꯁ ꯒꯥꯔꯗꯦꯟ ꯃꯝꯗꯣ ꯑꯗꯨꯒꯨꯝꯕꯁꯨ ꯅꯠꯇꯦ ꯁꯤꯁꯦ ꯃꯌꯥꯏ ꯑꯣꯏꯅ ꯆꯥꯎꯕ ꯃꯝꯁꯇꯨꯅꯦ ꯑꯗꯣ ꯄꯣꯠꯇꯅꯦ ꯑꯩꯅ ꯊꯥꯔꯤꯁꯦ ꯌꯦꯡꯉꯨꯇꯨ ꯑꯗꯒꯤ ꯁꯤꯅ ꯌꯦꯜꯂꯣ ꯃꯆꯨꯒꯤꯅꯦ ꯌꯦꯜꯂꯣꯁꯤꯁꯨ ꯐꯖꯗ꯭ꯔꯥ ꯅꯍꯥꯟ ꯑꯩꯅ ꯁꯤꯒꯤ ꯃꯄꯣꯝ ꯁꯥꯠꯄ ꯍꯧꯔꯛꯄꯗ ꯑꯩꯅ ꯎꯍꯟꯈꯤꯕꯗꯣ ꯑꯗꯣ ꯂꯣꯏ ꯁꯥꯠꯂꯦ ꯌꯦꯡꯉꯣ ꯀꯤꯔꯤ ꯏꯟꯅꯈꯩ ꯃꯣꯏꯁꯤꯡꯁꯦ ꯍꯧꯅꯔꯒꯅꯦ ꯁꯥꯠꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯅꯣꯡꯇꯗꯅ ꯂꯣꯏꯅꯃꯛ ꯁꯥꯠꯄꯩ ꯇꯥꯏꯞꯇ ꯑꯗꯣ ꯃꯝꯁꯤꯡꯁꯦ ꯁꯤꯒꯤ ꯆꯟꯗ꯭ꯔꯃꯨꯈꯤꯁꯤꯡꯁꯦ ꯃꯣꯏꯁꯦ ꯌꯥꯝ ꯀꯨꯏꯅ ꯁꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯩꯁꯤꯡꯁꯦ ꯑꯗꯒꯤ ꯑꯆꯧꯕ ꯆꯟꯗ꯭ꯔꯃꯨꯈꯤꯗꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯆꯥꯁꯤꯅꯁꯨ ꯍꯦꯜꯂꯦ ꯀꯨꯏꯅ ꯁꯥꯠꯄ ꯈꯨꯐꯖꯝꯅꯤ ꯌꯦꯡꯉꯣ ꯄꯨꯂꯞ ꯍꯧꯅꯔꯒ ꯂꯦꯛꯊꯔꯒ ꯁꯥꯠꯂꯤꯕ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯁꯤꯅ ꯆꯥꯔꯜꯁ ꯗꯥꯔꯋꯤꯜꯅꯦ ꯁꯤꯁꯨ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤ ꯔꯣꯁꯅꯦ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤ ꯔꯣꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯔꯣꯁ ꯍꯥꯏꯌꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯗꯤ ꯆꯥꯔꯜꯁ ꯗꯥꯔꯋꯤꯟꯁꯦ ꯍꯥꯏ ꯌꯥꯔꯦ ꯀꯩꯅꯣꯗ ꯃꯥꯁꯦ ꯃꯁꯥ ꯃꯎꯁꯨ ꯐꯩ ꯑꯗꯒꯤ ꯇꯥꯁꯜꯂꯒ ꯌꯥꯝꯁꯨ ꯆꯥꯎꯋꯦ ꯍꯧꯖꯤꯛ ꯈꯔ ꯄꯤꯛꯊꯔꯛꯑꯕꯅꯦ ꯁꯤ ꯑꯣꯇꯝꯒꯤ ꯃꯊꯟꯇꯁꯨ ꯉꯥꯏꯔꯦ ꯁꯥꯠꯂꯤꯁꯦ ꯌꯦꯡꯉꯣ ꯑꯇꯩ ꯂꯣꯏꯈ꯭ꯔꯦ ꯁꯥꯠꯄ ꯑꯗꯒꯤ ꯁꯤꯁꯤꯅ ꯂꯦꯗꯤ ꯑꯣꯐ ꯁꯥꯂꯣꯠ ꯁꯤꯁꯨ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤ ꯔꯣꯁꯅꯦ ꯁꯤ ꯌꯥꯝ ꯆꯥꯎꯕ ꯔꯣꯁꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯆꯨꯁꯨ ꯃꯁꯛꯁꯨ ꯂꯣꯏ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯕ꯭ꯂꯁꯤꯡ ꯄꯤꯌꯔ ꯗꯦ ꯔꯣꯖꯥꯅꯤ ꯑꯗꯣ ꯕ꯭ꯂꯁꯤꯡ ꯄꯤꯌꯔ ꯗꯦ ꯔꯣꯖꯥꯟꯁꯦ ꯑꯩꯈꯣꯏ ꯄꯤꯡ ꯄꯤꯌꯔ ꯗꯦ ꯔꯣꯖꯥꯟꯗꯣ ꯑꯗꯨꯒ ꯑꯗꯒꯤ ꯇꯥꯁꯟꯕ ꯈꯔ ꯋꯥꯠꯂꯦ ꯁꯤꯁꯤꯅ ꯈꯔ ꯐꯟꯗꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤꯅ ꯖꯦꯔꯦꯅꯤꯌꯝꯅꯦ ꯖꯦꯔꯦꯅꯤꯌꯝꯗꯤ ꯑꯗꯨꯝ ꯑꯩ ꯒꯥꯔꯗꯦꯟ ꯃꯁꯤꯗ ꯑꯗꯨꯝ ꯄꯪꯍꯧꯗ ꯍꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯆꯨ ꯑꯗꯨ ꯌꯥꯝꯁꯨ ꯌꯥꯝꯃꯦ ꯑꯩ ꯖꯦꯔꯦꯅꯤꯌꯝꯁꯦ ꯁꯤꯅ ꯑꯐ꯭ꯔꯤꯀꯥꯟ ꯗꯦꯁꯤꯅꯦ ꯑꯐ꯭ꯔꯤꯀꯥꯟ ꯗꯦꯁꯤꯁꯤꯁꯨꯅꯦ ꯌꯥꯝ ꯁꯟꯇꯣꯛꯀꯟꯕ ꯌꯥꯝꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯋꯥꯕ ꯗꯦꯁꯤ ꯃꯈꯜ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯁꯟꯗꯣꯛꯇꯅ ꯑꯗꯨꯝ ꯃꯔꯨꯗꯒꯤ ꯑꯗꯨꯝ ꯄꯪꯍꯧꯗ ꯍꯧꯕ ꯀꯩꯅꯣꯅꯦ ꯄꯥꯝꯕꯤꯅꯦ ꯑꯗꯒꯤ ꯁꯤꯅ ꯑꯥꯔꯊ ꯑꯦꯟꯖꯦꯜ ꯀꯧꯋꯦ ꯁꯤꯁꯨ ꯃꯊꯟꯇ ꯉꯥꯏꯔꯦ ꯁꯥꯠꯂꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯃꯣꯏ ꯃꯌꯥꯝ ꯁꯥꯠꯂꯝꯕꯗꯒꯤ ꯂꯣꯏꯈ꯭ꯔꯦꯕ ꯑꯗꯒꯤ ꯁꯤꯅ ꯀ꯭ꯂꯦꯌꯔ ꯑꯣꯁꯇꯤꯟꯅꯦ ꯁꯤꯁꯨ ꯃꯊꯟꯇ ꯉꯥꯏꯔꯦ ꯑꯃꯃꯝ ꯑꯅꯤꯅꯤ ꯈꯛꯇ ꯉꯥꯏꯔꯦꯕ ꯄꯥꯝꯕꯤ ꯑꯃꯃꯝꯒꯤ ꯁꯥꯠꯂꯤꯁꯤꯡꯁꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩ ꯅꯨꯡꯁꯤꯗꯅ ꯑꯩꯅ ꯅꯝꯍꯧꯔꯤꯅꯦ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯑꯗꯒꯤ ꯁꯤꯒꯤ ꯍꯥꯏꯗ꯭ꯔꯦꯟꯖꯤꯌꯥꯁꯤꯅꯦꯀꯣ ꯃꯇꯝ ꯌꯥꯝ ꯆꯥꯗꯅ ꯁꯥꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯂꯣꯏꯈ꯭ꯔꯕꯅꯦ ꯁꯥꯠꯄ ꯂꯣꯏꯅ ꯍꯥꯏꯗ꯭ꯔꯦꯟꯖꯤꯌꯥ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛꯁꯦ ꯀꯪꯁꯟꯕ ꯃꯇꯝ ꯌꯧꯔꯛꯑꯕꯅꯦ ꯑꯗꯨꯕꯨ ꯀꯃꯥꯏꯅꯅꯣ ꯈꯪꯗꯦ ꯁꯤ ꯃꯇꯝꯁꯤꯗ ꯃꯥ ꯁꯥꯠꯂ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯁꯦꯟ ꯁꯦꯁꯤꯂꯤꯌꯥ ꯀꯧꯏ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤ ꯔꯣꯁꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯅꯥꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯁꯤꯅꯦ
ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯁꯥꯏꯖꯁꯦ ꯈꯔ ꯄꯤꯛꯊꯔꯛꯑꯦ ꯑꯣꯇꯝꯒꯤ ꯑꯗꯨ ꯅꯠꯇ ꯇꯥꯔꯗꯤꯀꯣ ꯁ꯭ꯄ꯭ꯔꯤꯡꯗ ꯁꯥꯠꯄ ꯎ ꯇꯥꯔꯗꯤ ꯇꯨ ꯃꯅꯨꯡꯗꯩ ꯃꯅꯥ ꯃꯌꯥꯝꯁꯦ ꯈꯨꯌꯥꯝ ꯑꯃꯅꯤ ꯃꯔꯩ ꯇꯥꯁꯜꯂꯒ ꯃꯅꯨꯡꯁꯤꯗꯅꯦ ꯈꯨꯐꯖ ꯑꯃ ꯇꯧꯋꯦ ꯁꯥꯠ ꯆꯥꯅꯤ ꯑꯗꯣ ꯁꯤꯒꯤꯁꯦ ꯄꯤꯡ ꯌꯥꯝ ꯌꯥꯛꯄ ꯄꯤꯡꯗꯣ ꯅꯠꯇꯦ ꯁꯣꯐ ꯄꯤꯡꯅꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯏꯞ ꯇꯥꯏꯠꯅꯦ ꯏꯞ ꯇꯥꯏꯠꯁꯤꯁꯨ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯇꯨ ꯇꯔꯪ ꯁꯨꯃꯥꯏꯅ ꯂꯩꯍꯧꯔꯦ ꯁꯦꯡꯕꯅꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯀꯩꯅꯣꯅꯦꯕ ꯉꯥ ꯊꯣꯡꯉꯤꯅꯦꯕ ꯑꯗꯣ ꯉꯥ ꯊꯣꯡꯕꯁꯦ ꯔꯧ ꯊꯣꯡꯉꯤꯅꯦ ꯑꯗꯣ ꯊꯥꯎ ꯈꯔ ꯁꯥꯍꯜꯂꯦ ꯑꯗꯨꯒ ꯕꯦ ꯂꯤꯞꯁ 2-3 ꯑꯃ ꯍꯥꯞꯄꯦ ꯑꯗꯒꯤ ꯐꯦꯅꯨꯒ꯭ꯔꯤꯛ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯀ꯭ꯌꯨꯃꯤꯟ ꯁꯤꯠ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯀꯥꯕꯛ ꯉꯧꯔꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯉꯧꯗꯦꯀꯣ ꯈꯤꯇꯪ ꯀꯥꯕꯛ ꯉꯧꯊꯣꯛꯑꯦ ꯑꯗꯨꯒ ꯑꯣꯅꯤꯌꯟ ꯑꯆꯧꯕ ꯑꯃꯒꯤ ꯇꯪꯈꯥꯏ ꯑꯃ ꯁ꯭ꯂꯥꯏꯁ ꯇꯧꯔꯒ ꯍꯥꯞꯄꯦ ꯑꯗꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯗꯣ ꯑꯗꯨ ꯀꯞ ꯑꯃꯗꯤ ꯈꯔ ꯐꯥꯗꯦꯀꯣ ꯑꯗꯨ ꯍꯥꯞꯄꯦ ꯑꯗꯒꯤ ꯃꯔꯣꯏ ꯃꯔꯥ ꯑꯩꯈꯣꯏꯒꯤ ꯅꯄꯥꯛꯄꯤꯒꯤ ꯃꯔꯥꯗꯣ ꯑꯗꯨꯁꯨ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯈꯤꯇꯪ ꯈꯔ ꯊꯣꯠꯊꯔꯛꯇ꯭ꯔꯤꯐꯥꯎꯕ ꯉꯧꯔꯦ ꯌꯥꯝ ꯀꯨꯏꯅ ꯉꯧꯗ꯭ꯔꯁꯨ ꯌꯥꯕꯅꯦ ꯑꯗꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯁꯨꯔꯒ ꯊꯝꯕ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯁꯪꯕ ꯇꯪꯈꯥꯏ ꯈꯔ ꯈꯥꯏꯗꯣꯛꯑꯒ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯣꯅꯤꯌꯟꯗꯣ ꯑꯗꯨꯏꯗꯨꯒ ꯆꯥꯏꯞꯁꯦ ꯒꯥꯔꯂꯤꯛ ꯆꯥꯏꯞꯁꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯁꯤꯁꯤꯒ ꯈꯤꯇꯪ ꯁ꯭ꯂꯥꯏꯠꯂꯤ ꯕ꯭ꯔꯥꯎꯟ ꯑꯣꯏꯔꯛꯇ꯭ꯔꯤꯐꯥꯎꯕ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯐꯖꯅ ꯉꯧꯔꯦ ꯑꯗꯨꯏꯗꯨꯒ ꯔꯧꯗꯣ ꯑꯗꯨꯏꯗꯣ ꯑꯩꯁꯦ ꯌꯥꯝ ꯀꯨꯞꯅ ꯈꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯕꯥꯏꯠ ꯁꯥꯏꯖꯇ ꯈꯔ ꯆꯥꯎꯅ ꯀꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯥ ꯑꯇꯣꯏꯕ ꯑꯣꯏꯇꯥꯔꯁꯨ ꯑꯩ ꯌꯥꯝ ꯀꯟꯅ ꯇꯣꯏꯕꯗꯣ ꯀꯌꯥ ꯄꯥꯝꯖꯗꯦ ꯑꯗꯨꯗꯨꯅꯅꯦ ꯑꯩꯅ ꯈꯔ ꯆꯥꯎꯅ ꯀꯛꯏꯁꯦ ꯑꯗꯒꯤ ꯁꯤ ꯃꯔꯨ ꯃꯔꯥꯡꯁꯤꯡꯁꯦ ꯃꯈꯜꯁꯤꯡꯁꯦ ꯑꯩ ꯂꯣꯏꯅ ꯑꯃꯃꯝ ꯍꯥꯏꯂꯩꯔꯗꯤ ꯁꯥꯡꯉꯅꯤ ꯑꯗꯨꯗꯨꯅꯅꯦ ꯑꯩꯅ ꯁꯤꯗꯩꯗ ꯂꯤꯁ ꯑꯣꯏꯅ ꯏꯔꯤꯁꯦ ꯁꯤꯗꯩꯗ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨ ꯃꯔꯨ ꯃꯔꯥꯡꯁꯤꯡꯁꯦ ꯍꯥꯞꯄꯦ ꯑꯗꯒꯤ ꯍꯩꯔꯤꯕꯣꯞ ꯍꯥꯞꯄꯦ ꯑꯗꯒꯤ ꯐꯖꯅ ꯑꯣꯠꯈꯥꯏꯔꯒ ꯃꯤꯅꯤꯠ 5 ꯉꯧꯔꯅꯤ ꯑꯗꯣ ꯁꯤꯃꯥꯏꯅ ꯉꯧꯕꯁꯦꯀꯣ ꯉꯥꯁꯦ ꯑꯀꯨꯞꯄ ꯑꯣꯏꯇꯥꯔꯗꯤ ꯌꯦꯡꯉꯒ ꯉꯧꯕꯤꯕ ꯀꯩꯅꯣꯗ ꯑꯩꯗꯤ ꯉꯥꯁꯦꯈꯔ ꯆꯥꯎꯋꯦꯕ ꯑꯗꯨꯗꯨꯅ ꯅꯩꯔꯒ ꯉꯧꯕ ꯌꯥꯏ ꯑꯗꯣ ꯀꯨꯞꯄꯒꯗꯤ ꯌꯥꯝ ꯀꯟꯅ ꯁꯨꯃꯥꯏꯅ ꯅꯩꯔ ꯉꯧꯔꯗꯤ ꯂꯣꯏꯔꯦ ꯂꯣꯏꯅꯃꯛ ꯐꯣꯂꯥ ꯇꯥꯔꯅꯤ ꯑꯗꯒꯤ ꯁꯤꯅ ½ ꯇꯤꯁꯄꯨꯟ ꯃꯤꯠ ꯃꯁꯥꯂꯥ ꯍꯥꯞꯄꯦ ꯑꯗꯒꯤ ꯍꯤꯡ ꯈꯔꯁꯨ ꯍꯥꯞꯄꯦ ꯍꯤꯡꯁꯦ ꯇꯤꯠꯂꯤ ꯍꯥꯏꯕꯗꯨꯅꯦ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯔꯛꯄꯅꯦ ꯁꯤꯁꯦ ꯑꯗꯒꯤ ꯏꯁꯤꯡ ꯀꯞ 3 ꯍꯥꯞꯄꯦ ꯏꯁꯤꯡꯗꯤ ꯏꯁꯥꯒꯤ ꯆꯥꯡꯗ ꯀꯌꯥꯝ ꯌꯥꯝꯅ ꯅꯪꯍꯟꯅꯤꯡꯉꯤ ꯀꯌꯥꯝ ꯌꯥꯝꯅ ꯂꯥꯡꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ ꯑꯗꯒꯤ ꯏꯁꯤꯡꯗꯣ ꯐꯖꯅ ꯕꯣꯔꯣꯡ ꯁꯧꯗ꯭ꯔꯤꯐꯥꯎꯕ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯣꯡꯉꯦ ꯑꯗꯨꯒ ꯁꯧꯔꯛꯑꯒ ꯃꯈꯨꯝ ꯍꯥꯡꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯂꯨ ꯑꯆꯧꯕ ꯑꯃꯅꯦꯕꯀꯣ ꯄꯤꯛꯅ ꯁꯣꯏꯕꯅꯦ ꯌꯥꯝ ꯆꯥꯎꯅ ꯁꯣꯏꯕ ꯅꯠꯇꯦ ꯑꯗꯒꯤ ꯒ꯭ꯔꯤꯟ ꯄꯤꯁ ꯀꯞ ꯑꯃꯃꯨꯛ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯗꯨꯒ ꯀ꯭ꯔꯁ ꯆꯤꯂꯤꯁ ꯑꯩꯈꯣꯏ ꯀꯩꯅꯣꯝꯗꯤ ꯐꯥꯗꯦ ꯇꯦꯕꯜ ꯁ꯭ꯄꯨꯟ ꯑꯃꯗꯤ ꯐꯥꯗꯦꯀꯣ ꯑꯗꯒꯤ ꯇꯣꯃꯦꯇꯣ ꯄꯦꯁ ꯈꯔꯁꯨ ꯍꯥꯞꯄꯦ ꯇꯣꯃꯦꯇꯣ ꯄꯦꯁ ꯅꯠꯇ꯭ꯔꯁꯨ ꯐ꯭ꯔꯦꯁ ꯇꯣꯃꯦꯇꯣ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯣ ꯑꯩ ꯇꯣꯃꯦꯇꯣ ꯄꯦꯁꯅꯈꯔ ꯍꯩꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣꯈꯔ ꯃꯌꯥꯛꯈꯔ ꯌꯥꯎꯗꯕꯒꯤ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯒ ꯃꯈꯨꯝ ꯈꯨꯝꯃꯒ ꯑꯂꯨꯗꯨꯅ ꯈꯔ ꯊꯣꯠꯊꯔꯛꯇ꯭ꯔꯤꯐꯥꯎꯕ ꯊꯣꯡꯉꯅꯤ ꯑꯗꯨꯏꯗꯨꯒ ꯑꯂꯨꯗꯣ ꯈꯔ ꯑꯩꯈꯣꯏꯒꯤ ꯈꯥꯕꯩꯒꯤꯗꯨꯒꯤ ꯃꯅꯤꯡꯗꯨꯅ ꯈꯤꯇꯪ ꯅꯝꯈꯥꯏꯕꯤꯌꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤꯈꯔ ꯃꯍꯤꯗꯣ ꯈꯔ ꯀꯩꯅꯣꯁꯦ ꯃꯁꯛꯇꯣꯈꯔ ꯐꯖꯕꯅꯦꯕ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯐꯗꯤꯒꯣꯝ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯒ ꯂꯣꯏꯔꯦ ꯀꯅꯥꯒꯨꯝꯕꯅ ꯊꯥꯎ ꯀꯩꯀꯩ ꯉꯧꯕꯁꯨ ꯌꯥꯎꯋꯦ ꯁꯣꯛ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯔꯧ ꯊꯣꯡꯕꯗꯗꯤ ꯑꯩ ꯀꯌꯥ ꯁꯣꯛ ꯇꯧꯒꯟꯗꯦ ꯁꯔꯦꯡꯒꯨꯝꯕ ꯊꯣꯡꯕꯗꯗꯤ ꯁꯣꯛ ꯇꯧꯏꯀꯣ ꯑꯗꯨ ꯂꯣꯏꯔꯦ ꯑꯩꯒꯤ ꯉꯥ ꯊꯣꯡꯕ ꯃꯇꯥꯡꯁꯤꯗ ꯑꯗꯒꯤ ꯑꯩꯁꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯈꯔꯁꯨ ꯂꯩ ꯑꯗꯣ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯤꯁꯨ ꯈꯨꯍꯥꯎ ꯑꯃꯅꯤ ꯌꯣꯡꯆꯥꯛꯅ ꯂꯩꯔꯤꯉꯩ ꯑꯗꯨꯝ ꯆꯥꯏ ꯑꯗꯨ ꯇꯥꯔꯦ ꯌꯨꯝꯗꯩ ꯇꯥꯔꯛꯄ ꯌꯣꯡꯆꯥꯛ ꯈꯔ ꯂꯩꯔꯤꯌꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯅꯤꯖꯔꯤ